ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤ MPAꯗ ꯌꯥꯎꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯃꯗꯨ ꯉꯥꯛꯅꯕ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯆꯒꯅꯤ ꯑꯩꯍꯥꯛꯅ ꯊꯋꯥꯏ ꯊꯥꯔ ꯐꯥꯎꯕ ꯂꯥꯟꯃꯤ ꯁꯔꯨꯛ ꯑꯁꯤꯕꯨ ꯂꯝꯖꯤꯡꯂꯤꯕ ꯄꯥꯔꯇꯤ ꯌꯨꯅꯤꯂꯦꯐꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯂꯥꯟꯃꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯄꯤꯔꯛꯄ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯆꯔꯤ ꯂꯣꯏꯅꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯆꯤꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯋꯥꯌꯦꯜ ꯇꯧꯁꯅꯨ ꯍꯥꯏꯅ ꯉꯁꯤ ꯇꯁꯤꯡ 19 ꯊꯥ 8 ꯏꯪ ꯀꯨꯝꯖꯥ 2018ꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯍꯥꯛ ꯏꯁꯥꯕꯨ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯁꯔꯨꯛꯀꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ